Akashvani Imphal Ngangom Kiran Pau Pajari Ahanbada Maroi Pau Kokomina Hairi Manipur Athuki Matangda PUCL na Puthoraki report adu Yumpham Yaudaba Aranba report ni People's Union for Civil Liberties PUCL Tingjinanaba International Human Rights Defender na Hairi Haksal Bibaki Director Dr. Chambo Golmay na Hairi Hidak Managi Polam Sing Sizinabana Haksang da Amata Tuanduna Mioibagi Punchida Kudong Tiningai Oheli Manipur ngasi mioi ama nongna COVID-19 positive oiki hojik active case mari lairi amasung Pradhan Mantri ngasi Gujarat tagi Made in India Battery Electric Vehicle e-bitara lamthakrai Manipur watho ki matangda PUCL na puthoraki ba report adu yumpham yaudaba aranba report ni haina Coordinating Committee on Manipur Integrity Kokomina yamna kan yaning daba phongdokrai Imphal la laibuluba siga office tanga si pangtokhiba paugi mifama mada Kokomi ki convener Khuraijam athobana hai asigumba misang mikhai naiba report asina rajya sida laiminariba kanglup phurup singi marakta hena lana longna ba yaba phiba mama la alle Imphal la kang amagi miyosingna khundaba mafam singda irang thokpadagi Soratsanpur amasung kangpokpida makha na irang thokibani hairiba si yumpham yaudaba aranba wafamni Manipur gi wathok asigi ahanba irang horkhibadi Soratsanpur gi torbung amasung kangbaida kang amagi miyamna mafamduda laiba maitai singi yum mai thaba yauna kahen bhingsa gi thong sing chatharakibadagi thorkhibani haibasi malem gi miyamna ningthina khangnabasu PUCL na khangamdabasi yamna laibak thibani Makoy report adu Shanti amasung achumba wayal ga mari lena wapam sing amadi narco terrorist group singna national security da singnarakli ba singi matangda amatta phongdokte mahakna hai Hai report asida irang makata na mu ino no ba cycle lamba pi na ba attempt ama to bo man ba wahi bata me ama testimony ne hairaga loina hapchalaktana wathok oirpa aspect ama atopa aspect ama na irang asibu drive to ga laiba puraiba koina hanadai su hairaga leiba separatist element group me ama na drive to ga irang asigi marum thupaga Manipur dagi tokhaiba ba ama semna ba separate administration lowba ngamnanabagi adungba changjalakpa aggression ama mateng pangjanba hairiba thong adubu justify tawba wafam mayam ama statement aduda report asida yawchalakpa People's Union for Civil Liberties PUCL na Manipur gi watho asi maitai furup na horakhibani haina handakta thasi kunna phongdoki wapamadu matik sawa praman laitana maitai furup ta maral sibani haina International Human Rights Defender gi chairman Minakatan Patnaik na phongdokrai New Delhi danga si pangthok paugi mifam amada Sri Patnaik na hai PUCL na puthoraki ba report adugi maramda kupna thijinbada makhoina maitai furup ta siriba maral aduga chanaba matik sawa praman amata phangmangamde makhoina ningthina thijinba tawduna asigum wafam ama hektamuk phongdorkpa si anob wathok ama la annabagi barton tawbani maramaduna PUCL haribu lup asibu khudakta thingjingadabani amasung makhoigi matakta matik sawa thabak lokhatkadabani Hiram asigi matangda laibak asigi Rashtrapati Pradhan Mantri amasung United Nations ki Secretary General da Cherol Singh Thaduna taksilagani mahakna hai We are condemning to PUCL which has been raised voice against Maiti community. PUCL which is an organization who has violated the human rights of Maiti community, what we have investigated at ground zero. PUCL and they have alleged to Maiti community that Maiti community has initiated the communal riots in Manipur, which is strongly condemned by Maiti community. So it is a matter of great concern because we have raised this voice before Honorable President of India, Honorable Prime Minister of India. How this organization, why he is putting unnecessary blame against Maiti community of Manipur? It is a great concern right now. Paugi mifamadu saruk yakiba RPI Athawale gi National Secretary Maheswar Thongnawjam na hai PUCL gi report aduda Manipur gi irang asi Imphal gi khulai paiba maitai sing horkibani hairiba si nakal amakhaki oiba yumpham yaudaba aran wafam ne haibasi laibak miyam ne hena khangnarabani asigumba miyam bulana lamjing ba yabo wafam sing phongdorkpa sigidamak PUCL gi mathakta ningthina thijinduna ain gi oiba matik sab thabak lokanabasu mahakna dabi tawri Paugi mifamaduda International Human Rights Defender General Secretary Haris Kolisu Saruk Yaki
angang yauna lanjenarakpa mioi ahum haukiba tha ani asida Bishnupur jila khaktada mathanta sijabani haba thodok singda laikhidabada Manipur Commission for Protection of Child Rights ki chairperson Kaisham Pradeep Kumar na nungnang phongdokre Commission asini ngasi thadorokpa cherol amada hai mathanta sijabagi thodok singda angang sing sibagi sang hengalakliba asigi yenglaga state child policy khudakta notification thoktuna chanhangadabani cyber gamani lenana angang amadi inkhalakliba naha singda saitheng pirakliba si ningthina yengshinba ngamnabagi damak cyber crime police ki mapangan hena kankat hangadabani school singda mahi masing tambada cyber gamani lenana thorakpa yaba khudong thiba singdagi ngaktuknaba syllabus ta haptuna takpi tambigadabani angang singi punsi makoi gi pugning wakal amasung hak sing ningthin ngakpi senbinaba thabak sing athuwa matamda lokanabasu commission gi cherol asina makha tana taksilli tabiriba pawasi akaswani Imphal dagini Haksal Bibha ki director Dr. Chambo Golmai na hairi hidak managi polam sing sizinabana haksangi tongan tongan basaruk singda amangata thuanduna miyoibagi punsiba khudong thiningai ohelli Imphal gi lamphel fatalaiba IMA gi holding asi pangtokkiba World No Tobacco Day gi thorumda saruk yaraduna Dr. Chambo na hai hidak managi polam sing sizinabana thabombi kidney liver amasung brain da fauba sathina sohalli laiba sida hidak managi polam sing sizinabadagi minute khudingi mioi manga siri polam sing asi sizinabana cancer na nabagi sangwang khalakli haksang phabana lanni haba wakhalon lasi miyamna nahungna ningsingduna hidak managi polam sing sizinaba toklasi haina su director na appeal tawri Tobacco habsi for thousands of years sizinaragalarmni the awareness has become more intensified churup thakba yonba asifau basi panalize to bahore and when I came across it says that 5 Indians die every 2 minutes due to tobacco use. All the organs in the body, particularly even the prostate cancer, say, assume tobacco, say, sinabadigi, mohoi se cancer sinabne. Thorong saruk ama oina hidak managi polam sing sizinabagi amangba miyam da khanghanabagi khongthang sing ningthi jana lokhaliba jila singda khudol pot sing piduna ikai khono utki Thormoda Family Welfare Services ki Director Dr. N. Hemant Kumar Masung, Additional Director Dr. N. Bino Sarukyaki. Manipur ngasi mioi ama nongno COVID-19 positive oiki Imphal West jila dagi mioi ahum test tawbagi manungda mioi ama positive oiki bani. Hande ki COVID laichida sida punna mioi chohum humpumanga positive oibagi manungda mioi chohum humpumathoi naba phagalakre haujik active case mari lairi. Congress Seva Dol Linkat Kiba Dr. Narayan Subarao Hardikar Laikidabagi Sahi Yankai Suba Common Thorum Manipur Pradesh Congress Committee Amasung Seva Dol Manipur Congress Committee na Punna Sinduna Ngasi BT Rot Imphal Laiba Congress Bhavan de Pangthokre Thorumaduda Laikidrabu Lusingba Sigi Photo da Manipur Pradesh Congress Committee ki President Kaisham Megachandra Lusingduna Congress Lusingba Singamadi Karmi Singna Laikatuni Kai Khumna Botki Thormadagu Mari Lenana Wangang Bada Sri Megachandra Nahai, Laikidrabu Lusingba Sina, Seva Dol Linkatuna, Congress ki Fazarabu Akalon Sing, Miam de Hena Kangan Nabohanaramki. Dol Sig Maroi Batavak Thorum Kayada, Seva Dol na Taxi Kasilaina, Chaurbu Todang Lauri, Mahak Nahai. Manipur Pradesh Congress Committee na Congress Party ki Seva Dal ki founder Dr. N.S. Hardikar 50 Shuba that anniversary sida ngamjaba magi portrait ta piraga pangthokjabasi masina ekhoi mahaki atama santi amasung loinana party ki karmi sing Seva Dal ki tongan ba leaders sing na yam ki kathokpagi thauna ado hena mapangan kankhalanba party ki mapangan kankhalanba oirigani haina thamjari Manipur da Hayang Zilla Taranithoi de Nong Chugani Hari India Meteorological Department Imphal Center na thokpa Cherolamada Hai Tamenglong Ukhrul Kamjong Jiribam None Bishnupur Thobal Kakching Tengnopal Chandel Chorasanpur amasung Pherjol Jilla singda mayai oirap chang yongna nong churaba yai Bishnupur Jilla gi manungda relief camp singda lairiba singi marakta Phishakon darkar leiba mioi sing khangdoknaba relief camp singi nodal officer singda khangalli Jilla asigi Deputy Commissioner Puja Elangmam na thokpa Cherolamada hai Phishakon darkar leiba mioi singi maming thasi kunmapan fawi manungda pisilakadabani
District Administration Sorasanpur Sinduna Adi Karmayogi Abhiyan Jila gi thakta hawdokhibaga loinana orientation program ama ngasi pangthokre. Thormadu Sorasanpur gi ADC Thangboi Gangten hawdokhi. Abhiyan asi lewak asigi tribal miyamgi hingbagi thak wangkat hananaba sarkarna hawdokhibani. Awang Nongpok Bharatpu National Anthem da yahon binaba Rashtrahit Sarbopari Sangathanna Pradhan Mantri Narendra Modi da taksin kre. Sangathan asigi National President Sohan Giri amasung Patron Indrajit Moirang Themna sahi tawduna Pradhan Mantri Office ta ngasi pisan kiba serolamada wafam asi taksin kibani. Kanglei inat yokat paluf Nambol gi yangkai humdoi shuba Foundation Day gi thorum ngasi Nambol Town Hall da pangthokre. Sahi yamlaba ahan singda pension yanthokpa masung inat pu yokat piramba laikhidraba al singma famdai kai kumnaba utpana thorumadu gi mapungoi sakta moiki thorumadu da saruk yakiba DM College of Arts ki principal S Lanchen ban hai aikhoina aikhoigi ipai pu singna thambiramba nat chanabi sing ngaktuna chatnabu hanabada thamoi singna thodang lobu chummi miyoibana masel gi marakta manadaba thak kaya khaidoklabasu ishwar gi mityangdadi miyoiba pumnamak amattani. Imphal Jiribam Lambi Semagi Thabak Toriba Ganpati Company amasung None Jila gi manungda leiba tongan tongam civil society organization sigimit singa ngasi mifam pangtoktuna Longmai Bazar gi akoibada drain semagi matangna khana naina kre mantraloy gi guideline matungina drain semagi thabak ningthina sathanaba CSO singna taksin ki. Kaksing Jila gi manung chanba Kaksing Wari Ningthau Pareng dagi horga Lokshi Khunjau Phawgi lambi asigi phium yamna phatre hari United Clubs Organization Kaksing Wari gi president Moirangthem Brojen ngasi pawmising of masip phongdokladuna hai Lomi miyam gi yamna maru oib lambi moiriba lambi asi athu matonda mari lenaba authority na samjin biu Akashvani Imphal lagi paw tabiri. Pradhanmantri Narendra Modi nangasi Gujarat ki Hansalpur dagi Made in India Battery Electric Vehicle e-Bitara lamthakre gari singadu Europe ki lebak singamadi Japan yauna malem gi lebak cham henbada yongani naminini gi khongchat Gujarat leriba Pradhanmantri nangasi Ahmedabad ki Hansalpur da Suzuki motor gi mela amasu chatuna yengki Clean energy gilamda maromdum lepsabangam balaiba kamo ohinanabagi panamda Pradhanmantri na hybrid battery electrodes puthokpagi anishuba tanka ki India's battery ecosystem su hawdokki. Social media ra thaglak puwarolmada Pradhanmantri na hai ngasi asi green energy gilamda yamna maru oiba namit amani ngasi green energy ga mari lainena pangthuliba thawuk tharum singasina lebak asida green energy gilamda chawna awan purapangam lagani. Ngaksil Mantri Rajnath Singh ngasi Visakhapatnam gi Eastern Naval Command da INS Udaygiri amasung INS Himgiri lewak asigi miyamda kusin nakre. INS Udaygiri amasung INS Himgiri asi Bharat Navy gi Advanced Frontline Frigate singni. Hauzik sanabagi paw Naorem Victor dagi. Tamenglong Football League ki oina ngasi sanakiba match amada Dailong YO amasung MBC Panjal ani chanaduna draw chatkre hayengi match ta Tapwangcha Football Club ka Bulls United ka sanagani. Thailand gi Bangkok ta pangthokiba 58 suba Asian Bodybuilding and Physics Sports Championship lisingani kun mangada Manipur dagi Chongtham Blanslina kilogram humbudra manga gi kanglupta lupagi takaman amasung Thokchom Sanjitana nupigi kilogram 50 manga gi kanglupta senjen gi takaman fangbangam khre atopa sanaroi ahum Ricky Hawaibam Mayanglamam Olenjit amasung Laisangthem Kumarjit maitaina makoi gi kanglupta mari suba amasung manga suba takhi sanaroi sing adu ngasi Imphal da thungkhre. Kazakhstan da pangthokliba Tarataruk suba Asian Shooting Championship ta Bharat ki Olympian Sift Kaur Samrana nupi gi 50 meter rifle 3 position event ta sanagi takaman lobungam khre. Kiran Aroibada maroi paw amohanna Kokomina hairi Manipur watho ki matangda PUCL na puthorki report adu yumpham yaudba ran report ni People's Union for Civil Liberties PUCL Tingjananaba International Human Rights Defender na hairi Haksal Bivak ki Director Dr. Chambo Golmai na hairi hidak managi polam sing sizinabana haksang da amanta thuanduna miyoibagi punsida khudong thiningai ohelli Manipur nga simiyoi amanong COVID-19 positive oiki housing active case mari leiri amasung Pradhanmantri na ngasi Gujarat tagi Made in India Battery Electric Vehicle e-Bitara lamthakre Paulo Jare